Laishram Mahesh, Hawaii chai ngasi Hawaii thongboin chare. Ma'am si ngasi je kano to notification lak through kano. Mi se lak tre jeng ngai ram bani. Hado Mahesh lak shale fare matang ngasi hang ngai minner si ko. Koi thenga ga changak pusu dum yaw bani do. Ngasi hau basu yam thenge pung tara makai ta do re du no oi basu ai. Ngasi hojik dum lak pang ngai boy na koi dum Exynos ka Snapdragon ka haidira kaino SNE and irakan tat kare. Exynos ka Snapdragon ga haitara kadi ngasi phawda leiba processor mayam se tum ayambana Exynos tagi di Snapdragon na khara hena adum phai haitare khena buse moigi processor khara ayambana ko Snapdragon ki processor ayambana problem se kya lekan di hoi 8 series ta Gen one adai wai da khoi hitting kaba hitting hani am kana mai hona sa ba na te dum khara dum wam oi ba dum mai thengna ki adu bo exynos ke ti am bana loi na mak si kai ge budget range stay ho ra kan da ko ayam na flagship level da leibu processor power da dum hitting issue ja dum lei ma am na dum thengna ra ga dum lei ro problem ne system de adu hitting issue khak ti na ta na khoi ge game gum ba sana ba dai de heavy performance ki matang da su ko exynos ki de gi de snapdragon sina kitang hena performance faba haigedra adumaina faba oina towe ngasi je thengbagi oramdau male ko mi se yam changnaraktre yengse ngak ngai se haitare khoi ngai minase thenga changak pa thenga masing yam khalak pas dum laibni pbs hi hello mi mayam se dum notification phangaga changak pasu dum yawbone ko notification phangdabida dum khoi kare hai shorts ki fit to dum slide to buda khoina scroll to buda dum thengna budi chang pasu yawe duna ayambana di notification at least mi cham jani tang shuna chang chalaga di dum khara de dum chang ka dum ne do ngai minner si chang obudai thengna waduga natraga na thangja no mai jing da live thai have se khangbagi chang pasu dum yawe ko hado ngasi de mu thengna ho basu dei da thara roidra za ala thadra pazal aina ngali ngai dei ngam ganda thengna dabdagi thokkewa changak daba sudom yaurang bani ajikti
ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦ 10:30 ꯇꯥꯕ ꯍꯥꯏꯁꯦ ꯑꯗꯨꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯈꯔ ꯀꯨꯏꯅꯁꯨ ꯊꯥꯗꯧꯔꯕꯅꯤꯅꯀꯣ ꯀꯨꯏꯅ ꯊꯥꯗꯧꯔꯕꯅꯤꯅ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯏ ꯉꯁꯤꯗꯤ ꯌꯥꯝ ꯍꯧꯕ ꯊꯦꯡꯕꯒꯤꯔ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯆꯪꯅꯔꯛꯇꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯒꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯈꯪꯅꯕ ꯊꯦꯡꯅꯗꯕ ꯌꯥꯎꯔꯕꯗꯣ ꯆꯪꯉꯛꯇꯕꯗꯣ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯊꯥꯗꯕꯅꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯗ ꯈꯪꯗꯕꯁꯤꯡꯁꯨ ꯈꯪꯅꯕ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯁꯜꯂꯗꯤ ꯌꯥꯔꯦ ꯏꯁꯤꯡ ꯊꯛꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯏꯁꯤꯡ ꯊꯛꯄꯁꯦ ꯅꯣꯡꯃꯗ ꯂꯤꯇꯔ 3 ꯗꯒꯤꯅ 4 ꯇꯥꯗꯕꯤꯗ ꯊꯛꯑꯣ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯣ ꯏꯁꯤꯡ ꯊꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯁꯦ ꯈꯔ ꯈꯔ ꯑꯗꯨꯝ ꯊꯛꯄꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯀꯥꯟꯗ ꯑꯁꯤ ꯂꯥꯏꯐ ꯆꯊꯥ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯅꯤ 500 ml ꯁꯤꯃ ꯊꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦꯗꯅꯀꯣ ꯏꯁꯤꯡ ꯊꯛꯄꯁꯦ ꯀꯩꯅꯣꯗꯤ ꯇꯧꯕꯅꯦ ꯑꯁꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯇꯜꯁꯤꯗ ꯍꯥꯞꯄꯒ ꯊꯛꯑꯅꯨꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯐꯠꯇꯦ ꯈꯪ ꯈꯪꯅ ꯁꯤꯟꯅ ꯂꯩꯔꯦ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯁꯤꯟꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯝꯇ ꯆꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯧꯗꯕꯒꯤꯔ ꯀꯩꯒꯤꯅꯣ ꯆꯪꯅꯔꯛꯇ꯭ꯔꯦ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕ ꯇꯥꯔꯦ
नेटवर्कꯅ ꯌꯥꯗꯕꯩ ꯇꯧꯔꯤꯖꯥꯠꯂꯥ ꯅꯦꯠꯋꯥर्ꯛꯀꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯅꯦꯠꯋꯥꯔꯛꯀꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯉꯁꯤꯗꯤ ꯉꯁꯤꯅ ꯑꯃꯨꯛ ꯅꯦꯠꯋꯥꯔꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯉꯥꯏꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯊꯦꯡꯅꯕꯨꯗꯤ ꯍꯧꯔꯁꯨ सीने में दिल में धड़कन धड़कन में क्या है तेरी प्यास है हर प्यास में दर्द है सनम ये दर्द तेरा ओ दिलो जाना दिल की तमन्ना सीने में दिल में धड़कन धड़कन में क्या है तेरी प्यास है ओ दिलो जाना दिल की तमन्ना कभी 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 मेरे दिल में ख्याल आता है कैसे से तुझको बनाया गया है मेरे लिए ये वक्त से पहले सितारों में खुल रही थी कहीं तुझे जमीन पर
उतारा गया है मेरे लिए कभी कभी मेरे दिल में है। थोइपू खैराकपम ꯌꯥꯝꯕ iPhone 17 Pro ꯑꯁ ꯀꯔꯤ ꯃꯥꯟꯕꯒ ꯂꯩꯇ꯭ꯔꯦ ꯃꯥꯗꯨ ꯑꯩꯗꯤ ꯃꯌꯥꯝꯗꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯄꯥꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯐꯖꯗꯦꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯗꯤꯖꯥꯏꯟꯁꯦ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤ ꯕꯣꯗꯤ ꯑꯣꯏꯕꯒꯤꯗꯨꯗ ꯑꯃꯨꯛ ꯒ꯭ꯂꯥꯁ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯟꯕꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯑꯥꯎꯠ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯀꯠ ꯑꯥꯎꯠꯁꯦ ꯑꯗꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯔꯁꯅꯦꯜ ꯑꯩ ꯆꯣꯏꯁ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯑꯩꯅ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯃꯗꯨ ꯐꯖꯗꯦ ꯑꯩꯈꯣꯏꯒꯤ iPhone 16ꯒ 17ꯒꯤ ꯃꯑꯣꯡ ꯂꯥꯏꯅꯞꯇꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯔꯇꯤꯀꯦꯜ ꯀꯦꯃꯦꯔꯥ ꯑꯣꯏꯕꯗꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯖꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯣꯏꯅ ꯄꯥꯝꯃꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯑꯗꯨꯅ ꯑꯣꯏꯅ ꯐꯖꯩꯌꯦꯅ ꯈꯜꯂꯦ 17ꯁꯤꯗꯤ ꯌꯥꯗ꯭ꯔꯦ 17ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ 17ꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯃꯤꯒꯤ ꯁꯥꯎꯃꯤꯒꯤ MIꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯁꯨ ꯄ꯭रो ꯃꯦꯛꯁ ꯀꯥꯏꯅ ꯃꯣꯏꯁꯨ ꯇꯧꯈꯠꯂꯛꯏ ꯗꯤꯖꯥꯏꯟꯒꯁꯨ ꯃꯇꯧ ꯇꯝꯗꯅ ꯑꯗꯣ ꯑꯗꯨꯝ ꯄꯥꯝꯕꯁꯨ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯧ ꯍꯥꯏꯕꯗꯤ ꯌꯥꯄꯣꯟꯇꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨ ꯐꯖꯕ ꯗꯤꯖꯥꯏꯟ ꯑꯣꯏꯗꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯄꯨ ꯊꯣꯏꯄꯨ ꯊꯣꯏꯄꯨꯁꯦ ꯉꯁꯤꯇꯪ ꯊꯦꯡꯅꯕ ꯃꯥꯜꯂꯤ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯈꯟꯕꯗ ꯊꯣꯏꯄꯨꯁꯦ ꯃꯃꯥꯡꯗꯗꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯝꯇ ꯎꯈꯤꯗꯦ ꯍꯥꯟꯅꯗꯒꯤ ꯊꯦꯡꯅꯔꯕ꯭ꯔꯥ ꯀꯃꯦꯟ ꯇꯧꯗꯕꯤꯔꯥ ꯃꯥꯅꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤ ꯍꯣꯏ ꯃꯥꯒꯤ ꯐꯤꯆꯔꯁꯇꯕꯨꯗꯤꯀꯣ ꯑꯗꯨꯝ ꯀꯦꯃꯦꯔꯥꯗꯒ ꯃꯣꯏꯒꯤ ꯁꯤꯡꯀ꯭ꯔꯣꯅꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯐꯤल्म ꯅꯝꯕ ꯌꯥꯕꯒꯤ ꯄꯥꯎꯒꯤ ꯆꯥꯡꯗ ꯀꯥꯏꯗꯣ ꯀꯅꯥꯝꯇꯅ ꯄꯔꯁꯅꯦꯜ ꯌꯨꯖꯔ ꯑꯃꯅ ꯑꯩꯒꯤ iPhone 17ꯗꯣ ꯄꯨꯊꯣꯛꯑꯒ ꯀꯩꯁꯨ ꯀꯅꯥꯁꯨ ꯐꯣꯟ ꯐꯤल्मꯒꯨꯝꯕꯗꯤ ꯅꯝꯒꯗꯧ ꯂꯩꯇꯦꯗꯅ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤꯇꯤ ꯑꯣꯏꯗꯕꯗꯣ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯑꯣꯏꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯃꯅ ꯑꯩꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯪꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯂꯣꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯐꯤꯆꯔꯁꯄꯨꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯐꯖꯩ ꯑꯩꯅ ꯄꯥꯝꯕ ꯑꯣꯏꯗ꯭ꯔꯦ ꯃꯗꯨ iPhone 17ꯒꯤ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯂꯥꯏꯟ ꯑꯞꯁꯤꯗꯩꯁꯤꯗ ꯑꯣꯟꯂꯤ 17ꯗꯨ ꯈꯛꯇꯅꯤ ꯑꯗꯨꯒ iPhone Air ꯍꯥꯏꯅ ꯃꯣꯏꯅ 17 Airꯒꯁꯨ ꯍꯥꯏꯅꯩ ꯀꯅꯥꯒꯨꯝꯕꯅꯁꯨ 17 Airꯗꯤ ꯅꯠꯇꯦ iPhone Air ꯍꯥꯏꯕꯅꯤ ꯃꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ iPhone Airꯗꯨꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯗꯤ ꯑꯗꯨꯁꯨ ꯐꯖꯕ ꯑꯣꯏꯗꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯁ꯭ꯂꯤꯝ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯀꯣ ꯐꯤꯆꯔꯁ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯕꯦꯇ꯭ꯔꯤꯗꯤ ꯀꯩꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏ ꯐꯔꯍꯥꯟ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯅ ꯂꯩꯕꯒꯤ ꯀꯣ ꯌꯨꯁ ꯐꯣꯟ ꯑꯣꯏꯅ ꯂꯩꯕꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯆꯍꯤ 2 ꯑꯃ 3 ꯑꯃ ꯀꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯡꯅ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯑꯗꯨꯝ ꯒꯤ iOS ꯑꯞꯗꯦꯠ ꯂꯥꯛꯄꯁꯤ ꯌꯥꯝ ꯆꯍꯤ ꯀꯌꯥ ꯁꯥꯡꯅꯗꯤ ꯂꯥꯛꯑꯔꯣꯏꯕꯀꯣ ꯀꯥ ꯍꯦꯟꯅ ꯁꯥꯡꯅꯗꯤ ꯂꯥꯛꯑꯔꯣꯏ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕꯒꯤꯗꯤ ꯑꯗꯨꯝ ꯌꯥꯈꯤꯅꯤ ꯑꯍꯟꯕ ꯑꯣꯏꯅ ꯂꯩꯕꯒꯤꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ iPhone 13ꯁꯤ ꯌꯥꯝ ꯀꯨꯏꯔꯦꯀꯣ 13 ꯃꯊꯪꯗ ꯍꯧꯖꯤꯛ 17 ꯌꯧꯔꯤꯗꯅꯀꯣ 14 15 16 17 ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯑꯃꯅꯤ ꯁꯤꯖꯤꯟꯅꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯈꯤꯅꯤ ꯑꯗꯣ ꯑꯍꯟꯕ ꯑꯣꯏꯅꯗꯤ ꯂꯩꯍꯟꯅꯤꯡꯗꯦ ꯌꯨꯁ ꯐꯣꯟꯒꯨꯝꯕꯗ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯦꯃꯦꯔꯥꯒꯗꯤ ꯑꯗꯨꯝ ꯃꯌꯦꯛ ꯐꯖꯅ ꯑꯗꯨꯝ ꯁꯦꯡꯕꯅꯤ ꯑꯗꯣ iPhone 13 Proꯁꯦ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛꯁꯤ ꯂꯨꯄꯥ 30,000 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯆꯥꯡꯁꯤꯗ ꯌꯨꯁ ꯐꯣꯟ ꯑꯣꯏꯅꯀꯣ ꯐꯪꯉꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯝ ꯌꯥꯏ ꯂꯩꯕ ꯌꯥꯏ ꯂꯨꯄꯥ 30,000 ꯑꯩꯅ 35 ꯐꯥꯎꯒꯤ ꯔꯦꯟꯖꯇ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯍꯦꯟꯒꯠꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯌꯥꯝ ꯑꯗꯨꯗ ꯄꯩꯁꯥ ꯊꯣꯏꯄꯨꯅ ꯍꯥꯏꯁꯦ ꯏꯌꯥꯝꯕꯒꯤ ꯂꯥꯏꯚꯇꯤ ꯄꯥꯛ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕꯇꯤ ꯀꯨꯏꯔꯦ ꯍꯥꯏ ꯊꯣꯏꯄꯨ ꯑꯩ ꯅꯪꯅ ꯊꯦꯡꯅꯗꯕꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯂꯥꯏꯚꯁꯤꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯊꯥꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣꯗ ꯊꯥꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯏꯚꯁꯤ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 10 ꯊꯦꯡꯉꯕꯗꯀꯣ ꯑꯗꯨꯝ 11 ꯇꯥꯔ ꯊꯥꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯗꯤ ꯊꯥꯔꯕꯅꯤ ꯂꯥꯏꯚꯇꯤ ꯑꯗꯣ ꯊꯦꯡꯅꯗꯕꯒꯤ ꯑꯣꯏꯗꯣꯏꯅꯤ ꯊꯣꯏꯄꯨꯅ ꯃꯁꯤꯗꯩꯗꯤ ꯈꯪꯖꯤꯜꯂꯣ ꯃꯊꯪꯗꯒꯤ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯔꯁꯤ
ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯆꯍꯤ 2 ꯍꯦꯜꯂꯦ ꯑꯣꯀꯦ ꯍꯣꯏ ꯀꯃꯦꯟ ꯇꯧꯔꯛꯇꯕꯒꯤ ꯑꯩꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯒ ꯂꯥꯏꯚꯇ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯀꯃꯦꯟ ꯇꯧꯔꯛꯄꯗꯤ ꯑꯗꯨꯝ ꯃꯤꯡꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯝ ꯊꯦꯡꯅꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯗꯨ ꯊꯣꯏꯄꯨꯁꯦ ꯉꯁꯤꯈꯛ ꯑꯩꯅ ꯊꯦꯡꯅꯩ ꯉꯁꯤ ꯂꯥꯏꯚꯇ ꯊꯦꯡꯅꯔꯤ ꯀꯃꯦꯟ ꯊꯦꯡꯅꯩꯁꯤꯅꯤ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯁꯤꯡꯗ ꯀꯃꯦꯟ ꯇꯧꯔꯛꯄ ꯊꯦꯡꯅꯈꯤꯗꯦ ꯂꯥꯏꯚꯇꯁꯨ ꯌꯥꯎꯕ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯊꯣꯏꯄꯨ ꯈꯪꯖꯜꯂꯣ ꯑꯗꯨꯒ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯏꯌꯦꯕꯀꯣ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯊꯥꯏꯌꯦꯕ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯌꯥꯎꯃꯤꯟꯅꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤꯀꯣ ꯉꯁꯤꯗꯤ ꯀꯔꯤ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯖꯥꯠꯅꯣ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯊꯧꯔꯝꯒ ꯂꯩꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯣꯝꯗ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯃꯌꯥꯝ ꯍꯣꯏ ꯏꯌꯥꯝꯕ ꯐꯔꯦ ꯊꯣꯏꯅꯥꯎ ꯊꯣꯏꯄꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯝꯕ ꯁꯟꯕꯤꯔꯛꯑꯗꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯣ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯁꯣꯏꯕ ꯂꯩ ꯃꯁꯤꯗ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯧꯖꯔꯤ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯤ ꯍꯥꯏꯕꯁꯨ ꯈꯪꯅꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯊꯥꯗꯣꯏ ꯁꯅꯥ ꯂꯥꯛꯑꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ ꯍꯥꯏꯌꯦ ꯌꯥꯝ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯧꯔꯝ ꯂꯩꯕ ꯖꯥꯠꯂꯥ ꯑꯗꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯂꯥꯏꯚꯁꯦ ꯄꯥꯛ ꯎꯗꯦ ꯑꯗꯣ ꯊꯥꯗꯣꯏ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯃꯊꯪ ꯃꯊꯪ ꯇꯞ ꯇꯞꯅ ꯊꯦꯡꯉꯒ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯁꯤꯡ ꯊꯦꯡꯉꯒꯅ ꯍꯦꯟꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅꯤ ꯍꯣꯔꯦꯟ ꯄꯨꯡ 12ꯒ ꯂꯥꯟꯁꯜꯂꯛꯑꯀꯥꯟꯗ ꯂꯥꯏꯚ ꯂꯣꯏꯁꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯊꯦꯡꯉꯒ ꯂꯥꯛꯄꯅꯤꯅ ꯑꯩꯁꯨ ꯊꯦꯡꯅ ꯉꯥꯏꯔꯕꯅꯤ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯍꯥꯏꯗꯅ ꯉꯥꯏꯔꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯛꯄ ꯃꯌꯥꯝ ꯂꯥꯛꯄ ꯌꯦꯡꯉꯁꯤ ꯊꯥꯗꯣꯏꯅ ꯑꯩ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯦ ꯈꯔ ꯑꯃ ꯑꯗꯨꯝ ꯆꯪꯉꯛꯑꯗꯕꯅꯦ ꯊꯥꯗꯣꯏ ꯂꯥꯛꯄꯁꯦ ꯃꯤ ꯄꯨ ꯂꯥꯛꯄꯅꯦ ꯑꯃ ꯊꯥꯗꯣꯏ ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯤꯅꯣ ꯑꯝꯇꯪ ꯄꯥꯛ ꯀꯧꯕ ꯇꯥꯗꯦꯕꯀꯣ ꯁꯤ ꯃꯤꯡꯁꯦ ꯊꯥꯗꯣꯏꯀ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯇꯥꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯥꯗꯣꯏ ꯁꯅꯥ ꯀꯥꯏꯅ ꯐꯨꯜ ꯀꯧꯕꯁꯤ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕ ꯑꯥꯏꯐꯣꯟꯒꯤ ꯃꯤꯅ ꯄꯥꯝꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯐꯤꯆꯔꯁꯨ ꯈꯖꯤꯛ ꯈꯛꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯏ ꯍꯥꯏ ꯍꯣꯏ ꯑꯥꯏꯐꯣꯟꯁꯤ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕꯁꯤꯒꯤꯀꯣ ꯀꯩ ꯍꯥꯏꯅꯤ ꯃꯔꯝꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯥꯏꯐꯣꯟ 10 10R ꯀꯥꯏꯅꯕ XR ꯀꯥꯏꯅꯕꯗꯣ ꯑꯥꯏꯐꯣꯟ 11 ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯤꯗ ꯁ꯭ꯋꯥꯏꯗꯒꯤꯅ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯈꯤꯕꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯃꯦꯇꯜ ꯕꯣꯗꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯥꯏꯐꯣꯟ 11ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯉꯁꯤꯗꯩꯅ iPhone 11 ꯍꯥꯏꯁꯤ ꯆꯍꯤ 6 7ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯗꯅꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯔꯨꯞ ꯑꯣꯏꯕ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯕ IP68ꯀꯤ ꯔꯦꯇꯤꯡꯒ ꯄꯤꯕ ꯑꯗꯨꯗꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗꯁꯨ ꯃꯣꯏꯁꯦ ꯌꯥꯝꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯩ ꯍꯧꯅ ꯑꯣꯞꯇꯤꯀꯦꯜ ꯏꯃꯦꯖ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯨꯇꯦꯖ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯐꯨꯇꯦꯖꯀꯨꯝꯕ ꯄꯤꯕ ꯑꯗꯨꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯣꯏꯒꯤ ꯑꯥꯏꯐꯣꯟꯗ ꯄꯤꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏ ꯑꯦꯟ ꯀꯩ ꯍꯥꯏꯅꯤ ꯇꯣꯞ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡ ꯍꯥꯞꯄ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯁꯤ ꯌꯥꯝꯅ ꯐꯖꯕꯁꯤꯅ ꯃꯌꯥꯝꯁꯤꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟ ꯚꯦꯂꯨꯁꯦ ꯑꯦꯄꯜꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯒꯤ ꯀ꯭ꯔꯦꯖ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯅ ꯄꯥꯝꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯞꯁꯦ ꯌꯥꯝ ꯋꯥꯡꯈꯤꯕ ꯑꯗꯨꯝꯕ ꯕ꯭ꯔꯥꯟ ꯑꯃ ꯑꯣꯏꯕꯁꯤꯅ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯄꯥꯝꯅꯩ ꯃꯥꯁꯤ ꯄꯥꯝꯕꯁꯤ ꯃꯔꯝ ꯆꯥꯕꯁꯨ ꯂꯩ ꯑꯗꯨꯒ ꯃꯔꯝ ꯆꯥꯗꯕꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯤ ꯑꯃꯅ ꯑꯥꯏꯐꯣꯟ ꯄꯥꯏꯔꯗꯤ ꯑꯩꯁꯨ ꯄꯥꯏꯗ ꯌꯥꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯐꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯨꯝ ꯑꯥꯏꯐꯣꯟ ꯄꯪꯄꯥꯏ ꯄꯥꯏꯕꯁꯦ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯝꯕꯁꯤꯒꯤ ꯃꯔꯝ ꯆꯥꯕ ꯃꯔꯝꯁꯨ ꯑꯗꯨꯝ ꯈꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯃꯦꯗꯥꯝ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯌꯦ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯀꯃꯦꯟ ꯇꯧꯗꯕꯤꯗ ꯌꯦꯡ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ
ꯇꯧꯁꯜꯂꯛꯑꯣ ꯌꯦꯡꯉꯁꯤꯀꯣ ꯀꯅꯥ ꯀꯅꯥꯅ ꯂꯨꯝꯃ ꯂꯩꯔꯤꯁꯦꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯃ ꯂꯩꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗꯣꯏ ꯄꯣꯠꯅꯤ ꯀꯃꯦꯟꯁꯦ ꯇꯧꯗ꯭ꯔꯤꯕꯅꯤ ꯑꯣꯀꯦ ꯊꯥꯗꯣꯏꯒꯤ ꯃꯤꯡꯁꯤ ꯏꯕꯣꯛꯅ ꯊꯣꯟꯕꯤꯔꯝꯕꯅꯤ ꯍꯥꯏ ꯌꯥꯝ ꯐꯖꯕ ꯃꯤꯡꯅꯤꯀꯣ ꯏꯕꯣꯛꯇꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯃꯤꯅꯁꯨ ꯄꯥꯛ ꯄꯥꯛ ꯊꯣꯟꯅꯗꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯩ ꯍꯥꯏꯅꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯌꯥꯝ ꯐꯖꯕ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯝꯃꯦ ꯏꯆꯟꯗ ꯏꯕꯣꯛꯇꯨ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤꯀꯣ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯄꯪꯀꯧ ꯀꯧꯅꯕ ꯑꯗꯨꯝ ꯃꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨ ꯃꯣꯏꯒꯤ ꯃꯤꯡꯗꯨ ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤꯡ ꯑꯃ ꯑꯗꯨꯒ ꯌꯥꯝ ꯐꯁꯨ ꯌꯥꯝ ꯐꯖꯕ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯝꯃꯤꯁꯦꯀꯣ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯐꯖꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯂꯩꯇ꯭ꯔꯕ ꯑꯣꯏꯔꯒꯅ ꯏꯕꯣꯛꯇꯨ ꯅꯤꯡꯁꯤꯡꯉꯒꯀꯣ ꯏꯕꯣꯛꯇꯨꯅ ꯉꯁꯤ ꯊꯣꯟꯕꯤꯔꯝꯕꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯕ ꯃꯤꯡ ꯑꯃ ꯐꯪꯍꯧꯔꯦ ꯑꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄ ꯌꯥꯏ ꯌꯥꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯁꯦꯝꯁꯪ ꯑꯃꯗꯤ ꯑꯥꯏꯐꯣꯟ ꯍꯥꯏꯔꯒ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯦ ꯇꯠꯈ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯅꯩꯒꯨꯝꯕ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯀꯅꯥꯅ ꯍꯦꯟꯅ ꯌꯣꯜꯂꯤ ꯍꯥꯏ ꯌꯣꯟꯕꯒꯤ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯐꯨꯜ ꯀꯟꯇ꯭ꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅꯀꯣ ꯃꯥꯒꯤ ꯗꯦꯇꯥꯁꯤ ꯔꯦꯀꯣꯔꯗꯇꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯥꯏꯐꯣꯟꯅꯗꯤ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯥꯏꯐꯣꯟꯁꯤ ꯃꯥꯒꯤ ꯑꯥꯏꯐꯣꯟ 10 11ꯒꯤ ꯃꯇꯝꯗꯒ ꯃꯣꯏꯁꯦ 80 ꯃꯤꯂꯤꯌꯟ ꯌꯨꯅꯤꯠꯁꯀ ꯁꯣꯜ ꯇꯧꯋꯦ ꯍꯥꯏ ꯌꯣꯜꯂꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯔꯦꯀꯣꯔꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯌꯦꯁ ꯁꯦꯜꯂꯤꯡ ꯐꯣꯟꯅꯤ ꯀꯥꯏꯅꯒ ꯔꯦꯀꯣꯔꯠ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ ꯑꯥꯏꯐꯣꯟꯁꯦ ꯍꯦꯟꯅ ꯄꯥꯝꯅꯕ ꯑꯗꯨꯝ ꯇꯧꯋꯤ ꯑꯗꯨꯝ ꯀꯟꯇ꯭ꯔꯤ ꯑꯇꯩ ꯃꯐꯝ ꯑꯇꯩꯗꯁꯨ ꯂꯣꯏꯅꯃꯛ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅꯀꯣ ꯁꯦꯝꯁꯪꯁꯨ ꯌꯥꯝ ꯐꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯀꯤꯡꯒꯤ ꯃꯔꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯕ꯭ꯔꯥꯟ ꯚꯦꯂꯨ ꯂꯩꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯩ ꯀꯩꯗꯩ ꯌꯦꯡꯉꯁꯨ ꯌꯥꯝ ꯐꯕ ꯐꯣꯟ ꯀꯝꯄꯅꯤ ꯑꯃꯅꯤ ꯁꯦꯝꯁꯪꯁꯨ ꯏꯕꯨꯡ ꯑꯕꯣꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯗ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯏꯕꯣꯛꯇꯨꯅ ꯊꯣꯟꯕꯤꯔꯝꯕꯗꯣ ꯌꯥꯝ ꯐꯖꯕ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯝꯃꯤ ꯏꯆꯟꯒꯤꯀꯣ ꯃꯌꯥꯝꯅ ꯀꯧꯅꯗꯕ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯗꯨꯝ ꯂꯩꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯈꯔꯕꯨꯗꯤꯀꯣ ꯑꯩꯅ ꯇꯥꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯄꯥꯛ ꯄꯥꯛꯇꯤ ꯇꯥꯗꯦ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯤꯡ ꯑꯃꯅꯤ ꯌꯥꯝ ꯐꯖꯅ ꯊꯣꯟꯕꯤꯔꯝꯃꯤ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯤꯡ ꯍꯥꯏꯕꯁꯤ ꯈꯔꯁꯨ ꯐꯖꯕ ꯈꯔ ꯃꯁꯛ ꯅꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯨ ꯊꯣꯟꯕꯁꯤ ꯃꯁꯤꯒꯤꯁꯨ ꯀꯥꯟꯅꯕ ꯀꯩꯅꯣꯁꯨ ꯂꯩꯕꯖꯥꯠꯅꯤ ꯏꯌꯥꯝꯕ ꯑꯥꯏꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯁꯨꯈꯥꯡ ꯈꯥꯡꯗꯦ ꯍꯥꯏ ꯀꯩꯅꯣꯅꯤ ꯊꯣꯏꯄꯣꯛ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯈꯥꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯟ ꯇꯥꯏꯝꯁꯤ 6 ꯇꯒꯤꯅ 7 8 ꯑꯋꯥꯔꯁ ꯐꯥꯎꯕ ꯑꯃ ꯑꯗꯨꯝ ꯕꯦꯀअꯞ ꯄꯤꯕ ꯌꯥꯎꯏꯀꯣ ꯀꯟꯇꯤꯅ꯭ꯌꯨꯁ ꯌꯨꯁꯇ ꯐꯣꯟꯒꯤ ꯃꯣꯗꯦꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯣꯏ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯈꯔ ꯈꯥꯡꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯈꯔ ꯄꯤꯛꯑꯦꯕꯀꯣ ꯄꯤꯛꯑꯦ ꯍꯥꯏꯕꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯍꯧꯖꯤꯛ ꯂꯨꯄꯥ 10,000 15,000 ꯄꯤꯕ ꯐꯣꯟ ꯑꯃꯗ 5,000 mAhꯀꯤ ꯕꯦꯇ꯭ꯔꯤꯒ ꯂꯣꯏ ꯌꯥꯎꯔꯦꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯑꯥꯏꯐꯣꯟ 16ꯒꯨꯝꯕꯗꯒ ꯌꯥꯎꯋꯦ 3,500 mAhꯀꯤ ꯕꯦꯇ꯭ꯔꯤ ꯈꯛꯇꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯄꯤꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯈꯥꯡꯉꯣꯏ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕ ꯈꯥꯡꯉꯦꯕꯀꯣ ꯑꯗꯨꯝ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯗꯨ ꯌꯥꯝꯅ ꯄꯋꯥꯔ ꯑꯦꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯕꯦꯇ꯭ꯔꯤ ꯏꯅꯔꯖꯤ ꯀꯟꯖꯝꯁꯟꯁꯤ ꯌꯥꯝ ꯋꯥꯠꯄ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯕꯦꯇ꯭ꯔꯤꯁꯨ ꯑꯗꯨꯝ ꯈꯥꯡꯉꯦ ꯑꯗꯨꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥꯁꯨ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯟꯗ꯭ꯔꯛ ꯆꯟꯗ꯭ꯔ ꯀꯣꯔ ꯏꯟꯗꯁꯇ꯭ꯔꯤꯁ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯑꯣꯐ ꯂꯦꯅꯣꯚ ꯑꯦꯛꯁ ꯑꯥꯏ ꯇꯣꯝ ꯃꯪꯒꯜ ꯃꯤꯅꯗꯤ
ꯊꯥꯗꯣꯏ ꯀꯧꯒꯦꯒ ꯀꯧ ꯁꯅꯥ ꯀꯧꯒꯦꯒ ꯀꯧ ꯃꯤꯡ ꯑꯅꯤ ꯀꯧꯏ ꯍꯥꯏꯕꯅ ꯑꯗꯣ ꯍꯥꯏꯅꯣ ꯑꯗꯣ ꯑꯩꯒꯤ ꯑꯃꯨꯛꯅ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄꯁꯦ ꯑꯗꯨꯝꯕ ꯃꯤꯡ ꯑꯅꯤꯃꯛꯇꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯣꯏ ꯀꯧꯅꯕꯁꯨ ꯂꯩ ꯁꯅꯥ ꯈꯛꯇꯪ ꯀꯧꯕꯁꯨ ꯂꯩ ꯊꯥꯗꯣꯏ ꯈꯛꯇꯪ ꯀꯧꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯅꯤꯗꯣ ꯃꯤꯡ ꯑꯅꯤ ꯊꯣꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯃꯥꯡꯗ ꯆꯟꯗ꯭ꯔꯀꯨꯃꯥꯔ ꯀꯥꯏꯅ ꯍꯥꯏ ꯑꯦꯛꯖꯥꯝꯄꯜ ꯏꯟꯇꯔꯚꯤꯌꯨꯗꯒ ꯌꯥꯎꯔꯤꯗꯅꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯗꯩꯗꯤ ꯍꯦꯃꯟꯇ ꯕꯤꯁꯋꯥꯁ ꯀꯥꯏꯅꯒ ꯂꯩꯗꯅ ꯑꯗꯣ ꯃꯤ ꯑꯅꯤ ꯍꯦꯃꯟꯇꯁꯨ ꯕꯤꯁꯋꯥꯁꯁꯨ ꯃꯤ ꯂꯣꯏꯅ ꯀꯧꯅꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯃꯤꯡꯁꯦ ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯅ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯊꯣꯏꯄꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯦꯁ ꯁꯦꯔꯤꯁꯀ ꯑꯥꯏꯐꯣꯟꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯃꯅ ꯍꯦꯜꯂꯤ ꯑꯃꯅ ꯋꯥꯠꯂꯤꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯦꯁ ꯁꯦꯔꯤꯁ ꯍꯥꯏꯔꯒꯗꯤ ꯑꯦꯁ ꯁꯦꯔꯤꯁꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦꯀꯣ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ S24 ꯑꯜꯇ꯭ꯔꯥ ꯑꯗꯩꯗꯤ S24 Plus S24 ꯍꯥꯏꯅ ꯂꯩꯔꯦꯅ ꯈꯜꯂꯁꯤꯀꯣ ꯑꯗꯣ ꯑꯥꯏꯐꯣꯟꯗꯁꯨ ꯑꯃꯨꯛ 16 Plus 17 Plus ꯍꯥꯏꯅ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯗꯩꯗ ꯉꯁꯥꯏꯒꯤ iPhone 16ꯗꯨꯒ S24 ꯑꯜꯇ꯭ꯔꯥꯗꯨꯒ ꯌꯦꯡꯅꯔꯁꯤ ꯍꯥꯏꯔ ꯆꯥꯡꯗꯝꯅꯔ ꯌꯦꯡ ꯇꯥꯔꯗꯤ S24 ꯑꯜꯇ꯭ꯔꯥꯗꯨꯅ ꯑꯃꯨꯛ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ iPhone 16 Proꯒꯨꯝꯕ ꯑꯃꯒ S24 ꯅꯠꯇ꯭ꯔꯒ 23 ꯅꯠꯇ꯭ꯔꯒ 25ꯒꯨꯝꯕ ꯑꯃꯒ ꯌꯦꯡꯅꯕ ꯃꯇꯝꯗꯗꯤ ꯑꯃꯨꯛ iPhoneꯗꯨꯅ ꯑꯃꯨꯛ ꯍꯦꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯗꯦꯜ ꯑꯅꯤ ꯑꯩꯈꯣꯏꯅ ꯀꯝꯄꯤꯌꯔ ꯇꯧꯔ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯟꯗꯣꯛꯄꯕꯨꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯥꯟ ꯑꯃꯒ ꯆꯥꯡꯗꯝꯅꯕꯁꯤꯗꯤ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯃꯁꯤ ꯑꯥꯏꯐꯣꯟꯒ ꯁꯦꯝꯁꯨꯡ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯑꯦꯟꯗ꯭ꯔꯣꯏꯗꯀ iOSꯀ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯑꯗꯩꯗꯤ ꯀꯔꯤ ꯑꯣꯞꯄꯣꯒ ꯚꯤꯚꯣꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯩ ꯅꯠꯇ꯭ꯔꯒ ꯔꯤꯌꯦꯜꯃꯤ ꯁꯥꯎꯃꯤ ꯀꯅꯥꯅ ꯐꯩ ꯀꯥꯏꯅ ꯃꯁꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯇꯣꯏꯅ ꯍꯪꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯑꯣꯏ ꯃꯗꯨꯕꯨ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯑꯃꯒ ꯃꯣꯗꯦꯜ ꯑꯃꯒ ꯍꯥꯏꯇꯥꯔꯦꯀꯣ ꯀꯝꯄꯅꯤ ꯅꯠꯇꯕ ꯄꯥꯔꯇꯤꯀꯨꯂꯔ ꯃꯣꯗꯦꯜ ꯑꯃꯒ ꯆꯥꯡꯗꯝꯅꯔ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯅꯤ ꯆꯥꯡꯗꯝꯅꯔ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯅ ꯍꯦꯟꯕꯗꯤ ꯁꯣꯏ ꯂꯩꯅꯤꯗꯅ ꯑꯗꯨꯕꯨ ꯀꯝꯄꯅꯤꯗꯨꯒꯤ ꯍꯣꯜ ꯃꯣꯗꯦꯜ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯞꯆꯜꯂꯀꯥꯟꯗ ꯀꯝꯄꯅꯤ ꯑꯣꯏꯅ ꯌꯦꯡꯉꯛ ꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯈꯟꯗꯣꯛꯄꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯐꯩ ꯐꯠꯇꯦꯁꯨ ꯀꯅꯥꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯣꯠꯇ ꯊꯥꯗꯣꯏ ꯀꯧꯕꯤꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯄꯁꯦ ꯄꯣꯠ ꯊꯥꯕꯒꯤ ꯄꯥꯈꯛꯅꯦ ꯄꯣꯠ ꯈꯨꯗꯤꯡ ꯊꯥꯔꯒ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯃꯌꯥꯝꯗꯒꯤ ꯂꯧꯔꯒ ꯁꯅꯥ ꯑꯣꯜꯂꯦ ꯍꯥꯏꯅ ꯁꯦꯝꯖꯤꯜꯂꯒ ꯊꯥꯗꯣꯏ ꯁꯅꯥ ꯀꯧꯕꯤꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯊꯥꯗꯣꯏ ꯁꯅꯥ ꯍꯥꯏꯕ ꯃꯤꯡꯁꯤꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯃꯤꯅꯤꯡ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯣ ꯌꯥꯝ ꯐꯖꯅ ꯆꯟꯗꯤ ꯃꯤꯡꯁꯤꯒꯤ ꯑꯥꯔꯊꯁꯤ ꯈꯪꯉꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯇꯣꯝꯕ ꯀꯧꯏ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯕ ꯀꯧꯏ ꯍꯥꯏ ꯇꯣꯝꯕ ꯍꯥꯏꯁꯤ ꯀꯔꯤꯒꯤ ꯀꯧꯔꯤꯅꯣ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯕ ꯍꯥꯏꯁꯤ ꯀꯔꯤ ꯀꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯗꯨꯒꯤ ꯀꯧꯔꯤꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕ ꯉꯝꯗꯕ ꯃꯤꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯃꯇꯥꯡꯗ ꯐꯖꯅ ꯃꯤꯡꯁꯤ ꯃꯇꯥꯡꯗ ꯈꯪꯉꯝꯃꯤꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯌꯥꯝꯕ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯔꯤꯌꯦ ꯑꯩꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯎꯏꯔꯦ ꯑꯗꯨꯅ ꯀꯃꯦꯟꯁꯨ ꯁꯣꯏꯔꯦ ꯍꯥꯏꯔꯤ ꯍꯣꯏ ꯁꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯏꯁꯄꯦꯂꯤꯡꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯩ ꯄꯥꯕꯗ ꯈꯤꯇꯪ ꯁꯥꯖꯜꯂ ꯄꯥꯁꯤꯟ ꯃꯦꯛꯁ ꯀꯝꯄꯤꯇꯤꯁꯟ ꯏꯌꯥꯝꯕꯅ ꯃꯣꯇꯣ
ꯌꯥꯝꯅꯒꯤ ꯇꯥꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯅ S25 Ultra ꯍꯥꯏꯔꯤ ꯊꯣꯏꯄꯣꯛ ꯑꯁꯤ ꯅꯪꯒꯤ ꯁꯤꯟꯅꯐꯝ ꯑꯩꯒꯤ ꯁꯤꯟꯅꯐꯝ ꯑꯅꯤꯁꯤꯒꯤ ꯃꯈꯥꯗ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯕꯨ ꯈꯜꯂꯨ ꯑꯩꯕꯨ ꯀꯔꯝꯕ ꯐꯣꯟ ꯑꯃ ꯂꯩꯌꯨ ꯑꯅꯤꯁꯤꯡꯗ ꯑꯃ ꯌꯦꯡꯉꯨ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯥꯏꯐꯣꯟꯁꯤ ꯈꯟꯈꯤꯕ ꯌꯥꯏ ꯑꯩꯅ ꯑꯥꯏꯐꯣꯟ ꯈꯛ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯅꯠꯇꯕꯀꯣ ꯑꯥꯏꯐꯣꯟꯁꯤ ꯈꯟꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯗꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯅꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯁꯨ ꯊꯥꯔꯤꯗꯅꯀꯣ ꯑꯗꯣ ꯁꯨꯝꯕꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯒꯤ ꯃꯇꯥꯡꯗꯗꯤ ꯑꯥꯏꯐꯣꯟꯁꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯌꯥꯝ ꯃꯌꯦꯛꯁꯨ ꯌꯥꯝ ꯁꯦꯡꯉꯤ ꯌꯥꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯪꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯜꯇ꯭ꯔꯥꯗꯨꯅ ꯍꯦꯟꯅ ꯐꯔꯛꯀꯗꯣꯏꯅꯦꯕ ꯑꯥꯏꯐꯣꯟꯗꯒꯗꯤ ꯖꯨꯝ ꯀꯦꯃꯦꯔꯥ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯐꯣꯇꯣ ꯂꯦꯟꯁꯀꯁꯤ ꯌꯥꯎꯔꯒꯁꯨ ꯃꯥ 3x 5xꯇꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦꯕꯀꯣ S25 Ultraꯗꯒꯗꯤ 30x ꯀꯥꯏꯅ ꯑꯗꯨꯝ 100x ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯒꯤ ꯃꯈꯥ ꯈꯤꯇꯪ ꯄꯣꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯆꯣꯏꯁ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯄꯥꯛꯇꯕ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝꯕ ꯐꯣꯟ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ S25 Ultraꯒꯨꯝꯕꯗꯤ ꯐꯣꯟꯗꯤ ꯐꯖꯩ ꯃꯥꯏ ꯀꯦꯃꯦꯔꯥ ꯑꯗꯩ ꯀꯩꯗꯩ ꯂꯣꯏꯅ ꯐꯤꯆꯔ ꯐꯖꯔꯒ ꯌꯥꯝ ꯄꯥꯛꯅ ꯆꯥꯎꯋꯦ ꯈꯨꯠ ꯑꯅꯤ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯑꯃ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨ ꯑꯃꯨꯛ ꯄꯥꯝꯗꯕꯒꯤ ꯑꯄꯤꯛꯄ ꯄꯥꯝꯕꯅꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ 16 Proꯒꯨꯝꯕ Pro Max ꯑꯣꯏꯔꯛꯑꯒꯗꯤ ꯗꯤꯁꯄ꯭ꯂꯦ ꯁꯥꯏꯖꯇꯤ ꯆꯞ ꯃꯥꯟꯅꯔꯅꯤ 6.7 ꯏꯟꯆꯀꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯅꯤꯃꯛ ꯑꯗꯨꯅ ꯑꯄꯤꯛꯄ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯃꯁꯥꯒꯤ ꯁꯤꯟꯅꯐꯝꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯅꯥꯅꯣ ꯀꯩ ꯃꯤꯡ ꯀꯧꯕꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯑꯩꯅ ꯈꯪꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯩꯇꯣꯟꯗꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯣꯛꯄ ꯑꯩꯅ ꯆꯥꯎꯔꯛꯄ ꯂꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯈꯪꯕ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯔꯤ ꯃꯇꯥ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗ ꯑꯩꯅ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯄꯜꯂꯛꯄꯗ ꯃꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯃꯤꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯤꯁꯦ ꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯗ꯭ꯔꯦ ꯃꯇꯝꯗꯤ ꯍꯥꯏꯕꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯌꯥꯝꯕꯕꯨ ꯃꯇꯝꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯈꯤꯁꯤ ꯉꯥꯏꯍꯥꯛꯀꯣ ꯀꯅꯥ ꯑꯊꯦꯡꯕꯗ ꯆꯪꯉꯛꯄꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯣ ꯉꯁꯤ ꯀꯩꯒꯨꯝꯕ ꯊꯦꯡꯅꯗ꯭ꯔꯒꯁꯨ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯇꯟꯖꯥ ꯂꯩꯔꯤꯗꯅꯀꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯁꯨꯝ ꯂꯥꯏꯚꯁꯦ ꯊꯥꯗꯧ ꯂꯩꯕꯅꯤꯅ ꯉꯁꯤꯒ ꯍꯌꯦꯡꯒꯁꯤꯗꯤ ꯊꯥꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯍꯌꯦꯡ ꯊꯦꯡꯅꯔꯁꯨ ꯌꯥꯏꯅ ꯈꯟꯗꯅ ꯆꯪꯉꯛꯇꯕ ꯁꯨꯝ ꯌꯥꯎꯔꯝꯒꯗꯣꯏꯅꯤꯀꯣ ꯑꯇꯣꯞꯄꯗ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯄꯥꯏꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕꯗꯒꯤꯀꯣ ꯕꯣꯛꯅ ꯍꯥꯏꯌꯦ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯦ ꯈꯜꯂꯗꯤ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯏ ꯏꯁꯨꯕ ꯄꯣꯠ ꯄꯣꯠ ꯏꯁꯣꯠ ꯑꯃ ꯊꯥꯔꯁꯨ ꯏꯁꯤꯡ ꯆꯥꯏꯕꯤꯗ꯭ꯔꯗꯤ ꯃꯍꯩ ꯆꯥꯔꯣꯏ ꯍꯥꯏꯌꯦ ꯃꯥꯅꯦ ꯍꯥꯏꯔꯦꯅꯦꯀꯣ ꯊꯥꯕ ꯁꯦꯝꯒꯠꯄ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯃꯇꯝ ꯆꯥꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯧ ꯑꯃ ꯂꯧꯕꯨꯛ ꯃꯇꯝ ꯌꯧꯔꯛꯑꯦ ꯂꯤꯡꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯐꯣꯏꯗꯣꯛꯑꯒ ꯑꯃꯨꯛ ꯂꯤꯡꯉꯤ ꯑꯗꯩ ꯂꯧꯁꯤ ꯈꯔ ꯆꯥꯎꯈꯠ ꯑꯃꯨꯛ ꯄꯦꯡꯊꯣꯛꯏ ꯑꯗꯩꯗꯤ ꯂꯧꯁꯦ ꯁꯥꯠꯀꯗꯧꯔꯦ ꯃꯄꯥꯟ ꯁꯥꯕ ꯍꯧꯅꯔꯛꯑꯦ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯒ ꯁꯥꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯥꯔ ꯆꯥꯏꯅꯩ ꯃꯌꯥꯝꯅ ꯍꯥꯔ ꯆꯥꯏꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏꯗꯅ ꯆꯥꯏꯅꯩꯀꯣ ꯑꯗꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯇꯝ ꯆꯥꯅ ꯇꯧꯔꯀꯥꯟꯗꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤ ꯂꯣꯛꯄ ꯍꯥꯏꯅ ꯍꯧꯖꯤꯛ ꯂꯧ ꯃꯍꯩ ꯃꯔꯣꯡ ꯐꯖꯅ ꯄꯥꯜꯂꯒ ꯍꯟꯗꯛꯀꯤ ꯆꯍꯤꯗꯤ ꯉꯁꯥꯏꯒꯤ ꯐꯧꯗꯨꯅ ꯄꯤꯛꯏꯉꯩ ꯃꯇꯝ ꯃꯈꯣꯡ ꯄꯦꯡꯕꯤꯒꯗꯕ ꯃꯇꯝꯗ ꯄꯦꯡꯕꯤꯍꯧꯗ꯭ꯔꯒ ꯐꯧꯗꯨ ꯐꯧꯊꯣꯛ ꯂꯩꯅꯕ ꯂꯣꯏ ꯃꯌꯥꯝꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤꯁꯨ ꯂꯧ ꯌꯥꯝ ꯁꯦꯝꯕ ꯁꯥꯕ ꯍꯥꯏꯕꯁꯦ ꯃꯇꯥꯡ ꯃꯥꯒꯤ
ꯂꯥꯏꯐꯁꯤ ꯅꯦꯠꯋꯥꯛꯅ ꯑꯣꯏꯗꯣꯏꯅꯤ ꯃꯁꯤ ꯌꯥꯝ ꯇꯠꯂꯨꯔꯦ ꯔꯤꯀꯅꯦꯛꯇꯤꯡ ꯑꯣꯏꯅ ꯇꯧ ꯂꯩꯗꯅ ꯑꯃꯨꯛ ꯅꯦꯠꯋꯥꯛꯁꯤ ꯑꯣꯐ ꯊꯝꯃꯒ ꯑꯃꯨꯛ ꯑꯣꯟ ꯇꯧꯔꯒ ꯔꯤꯀꯅꯦꯛ ꯇꯧꯔꯛꯄꯅꯤ ꯃꯁꯤ ꯑꯃꯨꯛ ꯌꯥꯝ ꯃꯔꯛꯇ ꯌꯥꯔꯨꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯏꯜꯁꯨ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇ ꯁꯣꯏꯜ ꯂꯥꯛꯑꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯌꯥꯎꯔꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯥꯔꯤꯕ ꯂꯥꯏꯐꯁꯤꯗꯤ ꯃꯤꯅꯤꯠ 34 ꯁꯨꯖꯜꯂꯛꯑꯕꯅꯤ ꯑꯗꯨ ꯊꯣꯏꯄꯨꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯗꯤꯂꯤꯖꯟ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯒꯤ ꯗꯤꯂꯤꯖꯟ ꯁ꯭ꯀꯨꯜꯗ ꯇꯝꯕꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯇꯝꯕꯩ ꯋꯥꯔꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯈꯪꯗꯕ ꯑꯃ ꯑꯩꯅ ꯁꯨꯅꯤꯜ ꯀꯧꯕ ꯑꯩꯅ ꯑꯈꯪꯕ ꯑꯃꯗꯤ ꯂꯩ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯣꯏꯔꯒꯗꯤ ꯈꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯃꯦꯟꯁꯤ ꯃꯌꯥꯝꯅ ꯏꯔꯛꯇ꯭ꯔꯕꯒꯤꯔ ꯅꯦꯠꯋꯥꯛ ꯌꯥꯗꯕꯩ ꯇꯠꯂꯨꯕꯗꯒꯤ ꯀꯃꯦꯟ ꯏꯕꯗ ꯑꯩꯅ ꯎꯗ꯭ꯔꯕ꯭ꯔꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯐꯦꯜ ꯌꯥꯎꯔꯒꯗꯤ ꯊꯣꯏꯄꯨ ꯌꯥꯎꯔꯒꯗꯤ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯉꯤꯁꯤꯗ ꯊꯥꯗꯣꯛ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯩꯁꯦ ꯀꯃꯦꯟ ꯏꯔꯛꯄꯗ ꯑꯩꯅ ꯎꯔꯤꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦꯕꯀꯣ ꯅꯦꯠꯋꯥꯛꯁꯦ ꯌꯥꯗꯕꯒꯤ ꯇꯠꯂꯨꯕꯗꯨꯗ ꯔꯤꯀꯅꯦꯛ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯔꯤꯖꯨꯝ ꯇꯧꯔꯛꯄꯅꯦ ꯑꯗꯣ ꯁꯤ ꯅꯦꯠꯋꯥꯛꯀꯤ ꯏꯁꯨ ꯂꯩꯕꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯗꯕꯒꯤ ꯎꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯃꯦꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯤꯕꯁꯤ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟ ꯑꯃꯈꯛꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯌꯥꯏ ꯌꯥꯗꯦ ꯑꯗꯣ ꯈꯪꯅꯕ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯒꯁꯨ ꯑꯩꯅ ꯎꯗ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯑꯩ ꯀꯔꯤꯝ ꯊꯣꯛꯂꯛꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯁꯣꯍꯦꯜꯒꯤ ꯍꯥꯏ ꯍꯥꯏꯕ ꯀꯃꯦꯟꯁꯤ ꯃꯈꯥꯗ ꯀꯔꯤꯝꯇ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯌꯥꯔꯤ ꯅꯠꯇ꯭ꯔꯒ ꯌꯥꯗ꯭ꯔꯦꯁꯦ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯀꯃꯦꯟꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝ ꯃꯤ ꯃꯔꯤ ꯃꯉꯥꯗꯤ ꯂꯩꯔꯤꯗꯅ ꯁꯤꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩ ꯎꯗ꯭ꯔꯦꯅ ꯂꯧꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯂꯥꯏꯚꯁꯦ ꯀꯛꯊꯠꯂꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯛꯑꯒꯦ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯂꯥꯏꯚꯁꯦ ꯀꯛꯊꯠꯂꯒ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯛꯑꯒꯦ ꯑꯗꯨꯅ ꯐꯔꯦ